Ngasigi moribu pawda RightsUNCna Chennabasing Maral Kupsinnaba Hotnari Fajinkhibasing Thadokadabani Kohur Thasigi Tramdoida Sakhangdaba Kolai Paibasingna ambush Taduna Search to Sing Bahum Hatkiba Thangdokta Chennabasingbu United Naga Councilna Losinaba Hotnari Haina Maral Sigaloidina Fajinduna Thamliba Kuki Kunja Singbu Thadokadaba demand Tawi Kohur Kuki Organization for Women's Rights Thadurokpa Serum Hai Thasi Kunmathoida UNCna Thokpa Statement Amana Terrorism ki thong amagi victim oiriba singbu Chennaba Utnaba Hotnabagima Mathakta Kukizu Misam Taramari Fajinkiba Adugi Matangadi Kariguma Mata Pankhide Nimit Adu Susampurda Convention Ama Yauraga Kari Lida Halakpagi Lambi 0 point Haina Su Khangnaba Sahibung Tik Manakta Kulai Paiba Sakhangdaba Sil Satharkiba ambush Thadok Rapist Association India ke President Reverend Dr. B.C. Sitlo Manipur Baptist Convention Khanagi General Secretary Reverend Kaigonglun Lahok Bum Amasung Pastor Paugaulen Sitlo Laikidaba Amadi Atheis Asogapan Nanki Duda Matangda NACN IM gi Mathakta Sirakliba Maral Sing Adugi Matangda Hozik Phauba UNCna Tumina Laisilli Serol asina makata na hai TYF Tahazam Youth Forum na Thadokropa Serol Kukizo Kunja Taramari du Naga Village God Northern Command ki Kastida Lady Amadi Thiba Kangana Lady wa Nagato ki Sinagani Haina Fondorakli Wapamasi Lo Kayana Fazna Thambagi Public Convention Amani Maramaduna Kunja Sanga du Batu Matamda Condition Amata Yawna Thadokadabani UNCna Hozik Fabuda Akanaba Thadok Kaktada Wak Nangba Amadi Tumina Laithokli Search to Sing Bahum Hatkiba Adugi Matang the UNC gi Maikei Digi Karigumba condemn Tawagi Wapamang Phauba Phongdoktana Lady Haina Kohurna Maral Sirakli Thodok Adubu NIA da Sinaduna Akutaba Matamgi Manungda Investigation Satanduna Chennabasing Matakta Logi Waiba Sub Sawa Action Lokatnaba Demand Tobagalina Me Taramrida Fazin Kiba Kukiza Kunjasing Atubu Matamda Thadokadabani Hairi Government State Signifi Singidamang Sakat Taurangi Tabak Sings Pakat Naba Haidana Kaitokna Thamkalupa Koti Sahum Yantai Senfo Madu Lapiba Sakom Naba Amalagani Haina Chief Minister Yumang Kemsang Singh Phongdokre State Kiyas Youth Affairs and Sports Department Sinduna Kelo India Himakada Mayang Infal ACG Saroi Put Playground Sawa Multipurpose Indoor Hall Ama Chief Minister Sangabagi Thoramda Opamasi Phongdokkibani Manipur Irang Soholaba IDP Angang Singda Protection Amasung Rehabilitation Pinawidamang State Action Plan for Protection of IDP Children gi Draft Uthurakrabasu Angang Singdamak Lokat Kadaba Tengbang Tabak Sing Mami Udaba Oinana State Child Policy gi Draft Taukiba Adusu Sahi Mapal Suruba Phauba Implement Tauba Ngomdana Laire NPCCR Manipur Commission for Protection of Child Right ki Chairperson Kaisam Pradip Kumarna Sieralugdana Sai Asigi January Anida Bisnupur DC Office the Phangthokkiba Review Mifam State Action Plan for Protection of IDP Children ki draft puthokibani Mitei Irol Iye Loina Silon Apunba Lup Bilalgi Lusing Purel Edamba Dr. Whitecomb Rosen Padmasin Masag Anaba Bana Baram Oirega Kangogdana Ngarang Midang Pung Umakai Romtabada Rims Hospital Lake Dre Kasi Yuk Mahaki Aksang Adu Masagi Ponopam Oiriba Sekta the Miki and Saruk Yaduna Rero San Cray Mahak Lake Deba Sida Bilagi Tapu Wamadi Umisin in a Sigi Office Leishu Katuna Awaba Pongdo Pagalina Mahanga Tawir Kiba Tabakaya Du Ikai Komnam Utpagi Ama Pangkokhi Rights Forum Infal Sani Doishuba Lyric
oibna Nabukkumar Nongmai Kapamna iba Khoira haina ningthonba wari masa larik amang asi hongkibaga loinana forum asina thaum kudingi puthokpa sefong saite mapawgi sama kuntrani tuisuba masing Manipur Press Club ki thangsing holda pangthokre Rights Forum Manipur na sinduna ngasi pangthokkiba thoram adu forum asigi president amasung vice president mathang signa Irungbam Basanta amadi Dilip Mayengbam anina preside tawki Lengak Saksan Soine Maramna Sel Thumgi Fibam Yamna Thina Soklaba Laibak Amu Oriba Pakistana Lariba Sing Awaba Amagi Mathakta Awaba Nangsilagi Aduga Ina Kunba Okpa Kauba Laitaba Karama Sing Hen Hena Yosinnabu Honabagi Aluba Fibam Oiri Upai Amata Laitaba Maramna Lariba Sing Masagi Haksan Kayak Sing Yoli Aduga Makoisi Makoibu Opiriba Ina Kunba Singi Spear Party Pinaba Maong the Laiba Haina Paugi source ng Haidi. Pakistan aina yadaba mawang haksan kaya yonbagi thabak kanna sathari haibasi ikui kuidina Federal Investigation Agency FIA na Islamabad laiba private hospital amada raid tawbam khangma ngamki maduda mioi mapan phabu ngamki masigi tamthiba network asi kayam pak sauna tawbagi haibudu maming leiraba Euro journalist amana phongdorakli United States amasung Iran gi marakta wari sanabgi thabak yamna ningthina amasung saukatpa maikai chathari adubu wari sanabasingna hatu yasinaba puruknabagi honaroidabani wa mathak thangliba US ki maikai da han United States ki President Donald Trump na phongdokre yanaba ma puraktuna nakai sangdolaga sign tongnadriba phawba United States ki Iran gi jahaz amasung Ithangpham blockade tawibadu makhatana laikigani haina presidena Krut social phongdokhi nakal animakta matam lawduna chumna tawnaba honagadabani soiba haibasi yade haina Trumpna haiki US amasung Iran ngamta leiriba mari asi yamna hena professional oire amasung sakhaningai oire adubu makoina khangdaba adudi makoina kaidamda nuclear kulai paiba yaroi haibasini haina president phongdokhi Loisilapda sanabigi pawta All India Football Federation AIFF na sinduna Manipur Kuman Lampak Main Stadium amasung Taelgi Sai Ground na tatharpak isingani kumnga kontroki season I League ahum ngasi loisin khibuga loinana Manipur gi team ahum saruk yaba IFC Rengdai mathang sidna isingani kontroi ki I League aningi qualify oiba ngamkhre Manipur Table Tennis Association miyang makada Manipur Table Tennis Women's Wing na sinduna DM University campus ki indoor stadium da tatharakkiba ani suba Mega Manipur Table Tennis tournament sing control ki men's singles ki title Thobal gi Khel Chandra Sid tawkhre Manipur Amateur Bodybuilding Association mabagi miyang makada Imphal East District Amateur Bodybuilding Association sing thasi kuntarukta wangkai Maihobam Lampak Marisuba Prabhavati Bodybuilding Championship ni kuntul pangthok nama sem saba loiri haina mabhagi secretary Sapam Joy Senduna phongdokre Artificial Ground Lamlong Thongkhong Sathariba NCC Truck Cup Under 17 Boys Football sing tournament sing kuntul king asi sanakiba match sing the Neroka FC Sangakpam amasung Manipur United Football Academy Tera ani draw oikre East Panglai Football Academy amasung US Football Academy mai pakre matang asida si pau dum tension jari myam ko na khurim jari